ꯅꯨꯡꯁꯤꯖꯔꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜ ꯄꯥꯕꯨꯡꯁꯤꯡ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯏꯄꯥ ꯏꯁꯣꯔꯒꯤ ꯁꯦꯡꯊꯣꯏꯔꯕ ꯃꯤꯡꯂꯦꯟꯗ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ꯫ ꯃꯌꯥꯝ ꯍꯧꯖꯤꯛ ꯏꯄꯥꯒꯤ ꯁꯪꯂꯦꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ AC ꯕꯣꯔꯗꯁꯦ ꯍꯥꯞꯍꯜꯂꯤ꯫ ꯃꯌꯥꯝ ꯊꯕꯛ ꯁꯨꯕ ꯃꯤ 2 ꯂꯥꯛꯑꯒ ꯁꯨꯍꯟꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯊꯛꯁꯦ ꯖꯤꯡꯒ ꯑꯣꯏꯕꯒꯤ ꯃꯔꯝꯅ ꯃꯇꯥꯏꯁꯨ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯥ ꯁꯥꯔꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯁꯥꯏ ꯃꯌꯥꯝ ꯃꯅꯨꯡꯁꯤꯒ ꯂꯩꯕ ꯉꯝꯗꯕ, ꯑꯗꯨꯒ ꯐꯦꯟ ꯑꯣꯟ ꯇꯧꯔꯒ ꯍꯦꯟꯅ ꯁꯥꯔꯛꯄ ꯐꯥꯎꯏ ꯃꯌꯥꯝ꯫ ꯑꯗꯨꯅ AC ꯕꯣꯔꯗꯁꯦ ꯍꯥꯞꯆꯔꯒꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯃꯅꯤ, ꯅꯨꯡꯁꯤꯖꯔꯕ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯄꯥꯒꯤ ꯁꯪꯂꯦꯟ ꯑꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯡꯂꯨꯞꯀꯤꯁꯨ ꯃꯀꯣꯛ ꯑꯣꯏꯕꯤꯔꯤꯕ ꯑꯣꯖꯥ ꯃꯅꯤ, ꯃꯍꯥꯛꯅꯁꯨ ꯏꯄꯥꯒꯤ ꯁꯦꯝꯕꯁꯤꯒꯤꯗꯃꯛꯇ ꯄꯩꯁꯥꯒꯤ ꯑꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯏ꯫ ꯑꯣꯖꯥ ꯔꯣꯖꯦꯁ, ꯂꯣꯏꯅꯅ ꯑꯣꯖꯥ ꯔꯣꯖꯦꯁꯅꯁꯨ ꯏꯄꯥꯒꯤ ꯁꯪꯂꯦꯟꯁꯤꯗ ꯃꯅꯨꯡꯁꯤꯗ AC ꯕꯣꯔꯗ ꯍꯥꯞꯄ, ꯎ ꯍꯥꯞꯄꯛꯄ, ꯃꯤꯁꯇ꯭ꯔꯤꯒꯤ, ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯒꯦꯁꯠ ꯍꯥꯎꯁꯀꯤ ꯑꯣꯏꯅꯁꯨ ꯄꯩꯁꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯏ꯫ ꯂꯣꯏꯅꯅ ꯏꯆꯦ ꯄ꯭ꯔꯦꯃꯤꯂꯥ, ꯃꯍꯥꯛꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯗꯒꯤ ꯃꯌꯥꯝꯁꯦ ꯁꯦꯝꯖꯔꯦ꯫ ꯌꯥꯝ ꯁꯥꯕꯅꯤ, ꯑꯗꯨꯅ ꯍꯥꯞꯄꯒꯗꯤ ꯈꯔ ꯐꯒꯅꯤ ꯃꯌꯥꯝ꯫ ꯅꯍꯥꯟ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏꯒꯤ ꯏꯟꯗꯨꯆꯥ ꯑꯃ ꯃꯀꯣꯛ ꯅꯨꯡꯉꯥꯏꯇꯕꯤ, ꯏꯟꯗꯨꯆꯥ ꯑꯗꯩꯗꯤ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤꯒꯤ ꯃꯆꯥ, ꯃꯅꯥꯎꯅꯨꯄꯤꯒꯤ ꯅꯨꯄꯥ ꯂꯥꯛꯑꯝꯃꯒ ꯄ꯭ꯔꯦꯌꯔ ꯇꯧꯕꯗꯣ, ꯉꯥꯛꯇꯪ ꯐꯝꯕꯗ ꯃꯌꯥꯝ ꯕꯪ ꯁꯥꯒꯠꯂꯛꯄ꯫ ꯅꯨꯡꯁꯥꯁꯨ ꯍꯧꯖꯤꯛ ꯌꯥꯝ ꯁꯥꯏ ꯃꯌꯥꯝ꯫ ꯅꯨꯡꯁꯥꯁꯤ ꯌꯦꯡꯕꯤꯌꯨꯁꯦ ꯃꯌꯥꯝ, ꯅꯨꯡꯁꯥꯁꯤ ꯕꯪ ꯂꯥꯎ ꯁꯥꯕꯅꯤ꯫ ꯑꯗꯨꯅ ꯁꯤꯗ ꯎꯒꯤ ꯐ꯭ꯔꯦꯝꯁꯤꯗꯤ ꯆꯟꯕ ꯂꯣꯏꯔꯦ ꯃꯌꯥꯝ, ꯎꯒꯤ ꯐ꯭ꯔꯦꯝꯁꯤ ꯆꯟꯕ ꯂꯣꯏꯔꯦ꯫ ꯍꯧꯖꯤꯛ AC ꯕꯣꯔꯗꯁꯦ ꯍꯥꯞꯄ ꯍꯧꯔꯦ ꯏꯄꯥ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯗꯒꯤ ꯃꯌꯥꯝ꯫ AC ꯕꯣꯔꯗ ꯁꯤꯒꯤꯁꯦ ꯍꯥꯞꯄꯒꯗꯤ ꯃꯌꯥꯝ ꯌꯥꯝ ꯏꯪꯉꯤ꯫ ꯑꯁꯤꯅ ꯑꯁꯥꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯉꯥꯛꯈꯤꯕꯀꯣ, ꯁꯤ ꯌꯥꯝ ꯏꯪꯉꯤ꯫ ꯐꯦꯟ ꯄꯥꯜꯂꯝꯕꯁꯤ ꯂꯧꯊꯍꯜꯂꯦ꯫ ꯐꯦꯟꯁꯦ ꯄꯥꯟꯅ ꯍꯥꯞꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅꯀꯣ꯫ ꯃꯌꯥꯝꯗ ꯃꯇꯦꯛ ꯑꯃꯈꯛꯇꯪ ꯌꯦꯡꯍꯟꯖꯔꯛꯄꯅꯤ꯫ ꯏꯄꯥꯒꯤ ꯁꯪꯂꯦꯟꯁꯦ ꯃꯌꯥꯝ, ꯏꯄꯥ ꯏꯁꯣꯔ ꯀꯟꯕꯤꯕꯒꯤ ꯃꯄꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯍꯦꯟꯅ ꯑꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ ꯃꯌꯥꯝ꯫ ꯀꯅꯥꯁꯨ ꯅꯠꯇ꯭ꯔꯕ, ꯃꯇꯤꯛ ꯆꯥꯈꯤꯗ꯭ꯔꯕ ꯑꯩꯕꯨ ꯏꯄꯥꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯏꯄꯥꯅ ꯇꯧꯍꯟꯕꯤꯕ ꯊꯧꯒꯜꯅꯤ ꯃꯌꯥꯝꯁꯦ꯫ ꯑꯍꯥꯟꯕꯗ ꯕꯥꯏꯕꯜꯅ ꯇꯥꯛꯄꯤꯕ, ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯃꯁꯨꯡ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯙꯔꯃ ꯆꯦꯟꯕ ꯑꯗꯨ ꯊꯤꯌꯨ, ꯑꯗꯨꯒ ꯄꯣꯠ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯗ ꯍꯥꯞꯆꯤꯟꯕꯤꯒꯅꯤ ꯍꯥꯏꯕꯗꯣ ꯏꯄꯥ ꯏꯁꯣꯔꯅ ꯍꯥꯞꯆꯤꯟꯕꯤꯕꯅꯤ꯫ ꯑꯃꯁꯨꯡ ꯍꯥꯏꯔꯤꯕ ꯁꯪꯂꯦꯟ ꯑꯁꯤꯗ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ, ꯀꯟꯕꯤꯌꯨ ꯃꯄꯨꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯣꯏꯕꯤꯔꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜ ꯄꯥꯕꯨꯡꯁꯤꯡ ꯀꯌꯥꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯗꯒꯤ ꯁꯥꯕ ꯉꯝꯖꯕꯅꯤ ꯃꯌꯥꯝ꯫ ꯌꯥꯝ ꯊꯥꯒꯠꯆꯔꯤ, ꯌꯥꯝ ꯊꯥꯒꯠꯆꯩ ꯃꯌꯥꯝ꯫ AC ꯕꯣꯔꯗꯁꯦ ꯍꯥꯞꯄ ꯍꯧꯔꯦ꯫ ꯁꯦ ꯍꯥꯞꯄꯒꯗꯤ ꯁꯥꯕꯁꯦ ꯇꯣꯇꯦꯜꯂꯤ ꯃꯥꯅ ꯉꯥꯛꯈ꯭ꯔꯒꯅꯤ ꯃꯌꯥꯝ꯫ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯊꯥꯖꯔꯕꯁꯤꯡ, ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯂꯧꯁꯤꯟꯖꯔꯕꯁꯤꯡ, ꯑꯩꯈꯣꯏ ꯄꯨꯛꯅꯤꯡ ꯄꯨꯛꯆꯦꯜ ꯇꯤꯡꯅ ꯃꯌꯥꯝ ꯑꯩꯈꯣꯏ ꯏꯄꯥꯒꯤ ꯊꯧꯒꯜ ꯇꯧꯃꯤꯟꯅꯁꯤ꯫ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯇꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯌꯥꯝ꯫ ꯃꯤꯁꯤ ꯃꯤꯅꯥ, ꯃꯤꯍꯥꯠ ꯃꯤꯅꯩꯁꯦ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯣꯏꯕꯤꯈꯤꯕ ꯃꯍꯥꯛꯀꯤ ꯊꯕꯛ ꯑꯗꯣ ꯑꯩꯈꯣꯏ ꯃꯇꯝ ꯆꯨꯞꯄꯗ ꯅꯤꯡꯁꯤꯡꯕꯒꯤ ꯃꯊꯧ ꯇꯥꯔꯦ ꯃꯌꯥꯝ꯫ ꯏꯄꯥꯒꯤ ꯂꯝꯕꯤꯗ ꯑꯩꯈꯣꯏ ꯆꯠꯆꯕꯒꯤ ꯃꯊꯧ ꯇꯥꯔꯦ ꯃꯌꯥꯝ꯫ ꯑꯁꯤ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯑꯣꯏꯅꯔꯤꯕꯁꯦ ꯌꯥꯝꯅ ꯇꯝꯊꯤꯕ, ꯏꯄꯥ ꯏꯁꯣꯔꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯥꯏꯕꯤꯔꯝꯕ ꯄꯨꯝꯅꯃꯛ ꯊꯨꯡꯂꯕꯅꯤ꯫ ꯂꯩꯕꯥꯛ ꯑꯃꯅ ꯂꯩꯕꯥꯛ ꯑꯃꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯔꯛꯀꯅꯤ, ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯂꯛꯀꯅꯤ, ꯑꯀꯟꯕ ꯌꯨꯋꯥꯔ ꯍꯥꯕ ꯇꯣꯏꯅ ꯇꯠꯇꯅ ꯊꯣꯛꯀꯅꯤ, ꯂꯥꯏꯅꯥ ꯂꯥꯏꯆꯠ ꯈꯪꯗꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯣꯏꯔꯕꯅꯤ꯫ ꯑꯗꯨꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯣꯏꯕꯤꯈꯤꯕ ꯊꯕꯛꯇꯣ ꯑꯗꯣꯝꯒꯤꯗꯃꯛꯇꯅꯤ꯫ ꯑꯗꯣꯝꯁꯦ ꯏꯁꯣꯔꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤ, ꯑꯗꯣꯝꯒꯤꯗꯃꯛꯇ ꯑꯗꯣꯝꯒꯤ ꯄꯥꯞ ꯀꯣꯛꯄꯤꯈ꯭ꯔꯕꯅꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯌꯥꯝ꯫ ꯍꯧꯖꯤꯛ ꯂꯣꯏꯔꯦ ꯍꯥꯏꯕꯗꯣ ꯑꯗꯣꯝꯒꯤ ꯏꯔꯥꯜ, ꯑꯗꯣꯝꯒꯤ ꯄꯥꯞ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏ ꯆꯪꯃꯤꯟꯅꯁꯤ, ꯅꯨꯡꯁꯤꯕꯗ ꯆꯪꯃꯤꯟꯅꯁꯤ ꯃꯌꯥꯝ꯫ ꯉꯁꯤ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕꯁꯦ ꯅꯣꯡꯃ ꯂꯣꯏꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏꯗ ꯐꯣꯡꯗꯣꯔꯛꯀꯅꯤ꯫
ꯑꯩꯈꯣꯏꯅ ꯂꯣꯠꯅ ꯇꯧꯕ ꯊꯕꯛ ꯑꯗꯣ ꯃꯉꯥꯜꯗ ꯄꯨꯊꯣꯛꯄꯤꯒꯅꯤ ꯃꯌꯥꯝ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤꯅꯤ ꯑꯩꯈꯣꯏꯒꯤꯅꯤ ꯍꯥꯏꯕ ꯅꯠꯇꯅ ꯃꯌꯥꯝ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯅ ꯈꯜꯂꯒ ꯑꯩꯈꯣꯏ ꯇꯧꯃꯤꯟꯅꯁꯤ ꯊꯧꯒꯜ ꯇꯧꯃꯤꯟꯅꯁꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤꯗꯃꯛꯇ ꯈꯜꯂꯒ ꯌꯨꯝꯂꯣꯟꯅꯕꯕꯨ ꯃꯌꯥꯝ ꯍꯣꯂꯤ ꯕꯥꯏꯕꯜꯗ 10 ꯀꯃꯥꯟꯃꯦꯟ ꯌꯥꯊꯪ 10 ꯑꯣꯜ ꯇꯦꯁꯇꯥꯃꯦꯟ ꯃꯇꯝꯗ ꯌꯥꯊꯪ 10 ꯏꯁꯣꯔꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯌꯥꯊꯪ ꯑꯗꯨ ꯃꯣꯖꯦꯁꯅ ꯃꯧꯁꯤꯅ ꯄꯥꯏꯔꯒ ꯂꯥꯛꯄ ꯃꯇꯝꯗ ꯃꯧꯁꯤꯒꯤ ꯃꯥꯏꯊꯣꯡ ꯑꯗꯣ ꯅꯨꯃꯤꯠꯇꯒꯤ ꯍꯦꯟꯅ ꯂꯪꯉꯤ ꯌꯦꯡꯕ ꯉꯝꯃꯝꯗꯦ ꯃꯤꯁꯤꯡꯅ ꯍꯥꯏꯔꯤꯕ 10 ꯀꯃꯥꯟꯃꯦꯟ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯗ ꯃꯆꯤꯟ ꯊꯤꯒꯅꯨ ꯐꯠꯇꯕ ꯇꯧꯒꯅꯨ 10 ꯀꯃꯥꯟꯃꯦꯟꯁꯤꯗ ꯍꯥꯏꯔꯤꯕ ꯑꯃ ꯍꯦꯛ ꯍꯤꯛꯇꯣꯛꯄ ꯃꯇꯝꯗ ꯂꯣꯏꯅ ꯉꯥꯛꯇꯕ ꯑꯃꯒꯨꯝꯅ ꯑꯣꯏꯒꯗꯧꯕ ꯍꯥꯏꯔꯤꯕ ꯀꯃꯥꯟꯃꯦꯟꯗꯣ ꯏꯕꯨꯡꯉꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯂꯥꯛꯄꯤꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯃꯌꯥꯝ 10 ꯀꯃꯥꯟꯃꯦꯟ ꯑꯣꯏꯔꯝꯕꯗꯣ ꯌꯥꯊꯪ ꯑꯅꯤꯗ ꯁꯨꯞꯈ꯭ꯔꯦ ꯌꯥꯊꯪ ꯑꯅꯤꯗ ꯁꯨꯞꯈ꯭ꯔꯦ ꯃꯌꯥꯝ ꯑꯍꯥꯟꯕ ꯌꯥꯊꯪꯗꯤ ꯀꯔꯤꯅೋ ꯅꯍꯥꯛꯀꯤ ꯊꯃꯣꯏ ꯑꯄꯨꯝꯕ ꯊꯋꯥꯏ ꯑꯄꯨꯝꯕ ꯑꯃꯁꯨꯡ ꯄꯨꯛꯅꯤꯡ ꯑꯄꯨꯝꯕꯅ ꯌꯦꯍꯣꯕꯥ ꯏꯁꯣꯔꯕꯨ ꯅꯨꯡꯁꯤꯒꯗꯕꯅꯤ ꯍꯥꯏ ꯃꯌꯥꯝ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗꯨꯗꯤ ꯅꯍꯥꯛꯀ ꯅꯍꯥꯛꯀꯤ ꯌꯨꯝꯂꯣꯟꯅꯕꯕꯨ ꯅꯁꯥꯃꯛꯀꯨꯝꯅ ꯅꯨꯡꯁꯤꯒꯗꯕꯅꯤ ꯋꯥꯌꯦꯟ ꯌꯥꯊꯪꯗ ꯌꯥꯎꯔꯤꯕ ꯑꯃꯁꯨꯡ ꯋꯥ ꯇꯥꯛꯊꯣꯛꯄ ꯃꯤꯁꯤꯡꯒꯤ ꯋꯥꯍꯩ ꯑꯗꯨ ꯌꯥꯊꯪ ꯑꯅꯤ ꯑꯁꯤꯗ ꯁꯨꯞꯂꯦ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯋꯥꯌꯦꯟ ꯌꯥꯊꯪ 10 ꯀꯃꯥꯟꯃꯦꯟ ꯑꯗꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯤꯑꯣꯏꯕꯒꯤꯗꯃꯛꯇ ꯁꯤꯕꯤꯗꯨꯅ ꯐꯨꯝꯗꯨꯅ ꯍꯤꯡꯒꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯌꯥꯊꯪ ꯑꯅꯤꯗ ꯁꯨꯞꯂꯦ ꯀꯔꯤꯗ ꯁꯨꯞꯄꯤꯔꯤꯕꯅꯣ ꯅꯨꯡꯁꯤꯕꯗ ꯁꯨꯞꯄꯤꯕꯅꯤ ꯃꯌꯥꯝ ꯅꯨꯡꯁꯤꯕ ꯃꯌꯥꯝ ꯅꯨꯡꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯦ ꯃꯌꯥꯝ ꯑꯁꯤꯗꯒꯤꯅꯤ ꯐꯠꯇꯕꯒꯤ ꯋꯥꯈꯜ ꯅꯨꯄꯥ ꯅꯨꯄꯤ ꯂꯥꯟꯅꯕꯒꯤ ꯋꯥꯈꯜ ꯃꯤ ꯍꯥꯠꯇꯣꯛꯅꯤꯡꯕꯒꯤ ꯋꯥꯈꯜ ꯑꯣꯛꯇꯕꯤ ꯇꯧꯅꯤꯡꯕꯒꯤ ꯋꯥꯈꯜ ꯃꯌꯥꯝ ꯃꯤ ꯐꯨꯅꯤꯡꯕꯒꯤ ꯋꯥꯈꯜ ꯃꯤꯉꯣꯟꯗ ꯃꯔꯥꯜ ꯁꯤꯅꯤꯡꯕꯒꯤ ꯋꯥꯈꯜꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯦ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯁꯤꯗꯒꯤ ꯊꯣꯛꯂꯛꯄ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯂꯩꯕꯗꯨꯁꯨ ꯆꯤꯟꯗ ꯊꯣꯛꯂꯛꯄꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯈꯣꯏ ꯅꯨꯡꯁꯤꯕꯁꯦ ꯈ꯭ꯔꯤꯁꯇꯦꯅꯤꯇꯤ ꯍꯥꯏꯕꯁꯦ ꯅꯨꯡꯁꯤꯕꯅꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯔꯝꯕꯒꯤ ꯃꯥꯒꯤ ꯈꯨꯅꯨꯡꯁꯤ ꯑꯁꯦ ꯑꯇꯩꯒ ꯑꯃꯠꯇ ꯆꯥꯡꯗꯝꯅꯕ ꯌꯥꯔꯣꯏ ꯃꯌꯥꯝ ꯆꯥꯡꯗꯝꯅꯕ ꯌꯥꯒꯗ꯭ꯔꯥ ꯑꯗꯨꯝ ꯈꯟꯕꯤꯌꯨ ꯀꯅꯥꯅ ꯑꯗꯣꯝꯒꯤꯗꯃꯛꯇ ꯁꯤꯕꯤꯕ ꯌꯥꯎꯕꯤꯕ꯭ꯔꯥ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯑꯗꯣꯝꯅ ꯋꯥꯔꯛꯄ ꯃꯇꯝꯗ ꯄꯩꯁꯥ ꯂꯨꯄꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯌꯥꯎꯔꯝꯒꯅꯤ ꯑꯗꯣꯝꯅ ꯅꯥꯔꯛꯄ ꯃꯇꯝꯗ ꯑꯗꯣꯝꯗ ꯁꯦꯕꯥ ꯇꯧꯕꯤꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯑꯗꯣꯝꯗ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯑꯣꯏꯕꯗ ꯃꯇꯦꯡ ꯃꯌꯥꯝ ꯄꯥꯡꯕꯤꯕ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨꯕꯨ ꯑꯗꯣꯝꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯑꯗꯣꯝꯒꯤ ꯊꯋꯥꯏꯅ ꯅꯣꯔꯣꯛꯇ ꯇꯥꯗꯅꯕꯒꯤꯗꯃꯛꯇ ꯀꯟꯕꯤꯕꯒꯤ ꯃꯄꯨꯅ ꯑꯗꯣꯝꯒꯤꯗꯃꯛꯇ ꯁꯤꯕꯤꯔꯦ ꯄꯥꯞꯀꯤ ꯑꯇꯧꯃꯜ ꯁꯤꯕ ꯑꯩꯈꯣꯏꯅ ꯄꯥꯞ ꯇꯧꯔꯒ ꯖꯤꯁꯨꯅ ꯁꯤꯔꯦ ꯑꯗꯨꯒ ꯏꯁꯣꯔꯅ ꯁꯤꯕ ꯌꯥꯗꯦ ꯍꯨꯝꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯍꯤꯡꯒꯠꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯌꯥꯎꯕ꯭ꯔꯥ ꯃꯌꯥꯝ ꯍꯧꯖꯤꯛ ꯈꯟꯕꯤꯌꯨ ꯍꯧꯖꯤꯛ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯍꯣꯡꯕꯒꯤ ꯃꯇꯝꯅꯤ ꯑꯆꯥꯕ ꯃꯇꯝꯅꯤ ꯃꯌꯥꯝ ꯙꯔꯃ ꯍꯣꯡꯒꯗꯧꯕ ꯅꯠꯇꯦ ꯄꯨꯛꯅꯤꯡ ꯍꯣꯡꯕꯤꯌꯨ ꯅꯧꯅ ꯄꯣꯛꯄꯤꯌꯨ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯔꯒ ꯌꯥꯔꯣꯏ ꯅꯧꯅ ꯄꯣꯛꯄꯤꯌꯨ ꯃꯌꯥꯝ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯕ ꯀꯌా ꯑꯃ ꯑꯩꯈꯣꯏꯅ ꯎꯖꯕ ꯐꯪꯉꯤ ꯑꯩꯅ ꯎꯖꯕ ꯐꯪꯉꯤ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯔꯒ ꯂꯃꯟ ꯈꯨꯝꯅꯕꯒꯤ ꯍꯣꯠꯅꯗꯨꯅ ꯂꯩꯕ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯔꯒ ꯃꯤꯒꯤ ꯃꯥꯡ ꯇꯥꯛꯍꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯗꯨꯅ ꯂꯩꯕ ꯑꯩ ꯆꯔꯆꯁꯨ ꯑꯗꯨꯝ ꯀꯥꯕ ꯑꯗꯨꯒꯗꯤ ꯑꯣꯛꯇꯕꯒꯤ ꯊꯕꯛꯁꯨ ꯇꯧꯕ ꯐꯠꯇꯕꯁꯨ ꯇꯧꯕ ꯃꯌꯥꯝ ꯂꯥꯟꯅꯕꯒꯤ ꯊꯕꯛꯁꯨ ꯇꯧꯕ ꯅꯨꯄꯤ ꯂꯩꯅ ꯃꯄꯨꯔꯣꯏꯕꯗꯨꯅ ꯅꯨꯄꯤ ꯑꯇꯩ ꯀꯣꯏꯅꯕ ꯑꯗꯨꯒꯗꯤ ꯃꯄꯨꯔꯣꯏꯕ ꯂꯩꯅ ꯅꯨꯄꯤꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯈꯪꯅꯕ ꯄꯨꯝꯅꯃꯛꯁꯦ ꯑꯁꯦ ꯐꯠꯇꯕ ꯏꯁꯣꯔꯅ ꯌꯥꯗꯕ ꯂꯝꯕꯤꯗꯨꯅꯤ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯦꯟ ꯆꯍꯤ ꯁꯥꯡꯅ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯔꯛꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯖꯤꯁꯨꯒ ꯃꯥꯟꯅꯕ ꯑꯣꯏꯔꯛꯀꯗꯧꯕꯅꯤ ꯃꯌꯥꯝ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯌꯦꯡꯕꯤꯌꯨ ꯂꯥꯟ ꯁꯣꯛꯅꯔꯝꯕ꯭ꯔꯥ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯥꯟ ꯁꯣꯛꯅꯔꯝꯗꯦ ꯅꯨꯄꯤ ꯊꯤꯔꯝꯗꯦ ꯃꯌꯥꯝ ꯅꯨꯄꯤ ꯀꯣꯏꯅꯔꯝꯗे ꯅꯨꯄꯤ ꯂꯣꯜꯂꯝꯗꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯗꯨꯕꯨ ꯀꯔꯤ ꯇꯧꯏ ꯅꯪꯒꯤ ꯈꯖꯥꯏ ꯅꯥꯀꯜ ꯅꯥꯝꯕꯗ ꯈꯨꯄꯥꯛꯅ ꯊꯥꯔꯒꯗꯤ ꯑꯇꯣꯞꯄ ꯈꯖꯥꯏꯗꯨꯁꯨ ꯑꯣꯟꯁꯤꯜꯂꯨ ꯍꯥꯏꯕꯤꯕꯅꯤ ꯃꯌꯥꯝ ꯈ꯭ꯔꯤꯁꯇꯦꯅꯤꯇꯤ ꯍꯥꯏꯕꯁꯦ ꯅꯨꯡꯁꯤꯕꯒꯤ ꯂꯝꯕꯤ ꯍꯥꯏꯕꯅꯤ ꯊꯋꯥꯏ ꯊꯥꯔꯒ ꯅꯨꯡꯁꯤꯕ ꯑꯃꯠꯇ ꯌꯥꯎꯗꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯅꯧꯅ ꯄꯣꯛꯄꯤꯌꯨ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯕꯁꯤꯡ ꯅꯧꯅ ꯄꯣꯛꯄ ꯍꯥꯏꯕꯗꯤ ꯖꯤꯁꯨꯅ ꯅꯪꯒꯤꯗꯃꯛꯇ ꯂꯣꯏꯈ꯭रे ꯖꯤꯁꯨꯅ ꯅꯪꯕꯨ ꯀꯟꯕꯤꯈ꯭रे ꯅꯪꯒꯤ ꯄꯥꯞ ꯀꯣꯛꯄꯤꯈ꯭रे ꯍꯧꯖꯤꯛ ꯅꯪꯅ ꯍꯤꯡꯉꯤꯕꯁꯦ ꯅꯪꯒꯤꯗꯃꯛꯇ ꯅꯠꯇꯦ ꯖꯤꯁꯨꯒꯤꯗꯃꯛꯇ ꯍꯤꯡꯕꯅꯤ ꯑꯩꯅ ꯍꯤꯡꯉꯤꯕꯁꯦ ꯑꯩꯒꯤꯗꯃꯛꯇ ꯅꯠꯇꯦ ꯖꯤꯁꯨꯒꯤꯗꯃꯛꯇ ꯍꯤꯡꯕꯅꯤ बाइबल हाय अखोइने हिंब ओइरबसु सीब ओइरबसु अखोइ जीसु ख्रिस्टगिदमक्ता तौमिनसि ओइमिनसि मयाम अखोइ क्रिश्चियनी हाइबसे अखोइना मीना हाइरगा याररोइ अइना हाइरगा याररोइ जीसुना हाइरकपगि मथौ तारे जीसुना यस नंग अइबु थाजबा अइगि तुंगिनबनी हाइना हाइरकप मतमदो अदुगनी अखोइ सर्गदा चटकदौरिसे नत्ते अइना नंगबु कैदौङैदा खंखिद्रि हाइना हाइरकप तारगदि करि ओइगनि मयाम अदुबु अखोइगि इपा ईश्वरसे नुंसिबगी मपुनी मयाम अफबा यावसेनबनी
ꯑꯩꯅ ꯅꯈꯣꯏꯕꯨ ꯊꯥꯗꯣꯛꯄꯤꯔꯣꯏ ꯍꯥꯏꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅꯤ ꯃꯍꯥꯛꯅ ꯁꯤꯕꯤꯈꯤꯕꯗꯣ ꯑꯗꯣꯝꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯕ ꯀꯥꯎꯕꯤꯒꯅꯨ ꯑꯗꯣꯝꯒꯤꯗꯃꯛꯇ ꯑꯗꯣꯝꯒꯤ ꯄꯥꯞ ꯄꯨꯕꯤꯈ꯭ꯔꯕꯅꯤ ꯃꯌꯥꯝ ꯖꯤꯁꯨ ꯏꯁꯣꯔꯒꯤ ꯃꯆꯥꯅꯨꯄꯥꯅ ꯑꯗꯣꯝꯒꯤꯗꯃꯛꯇ ꯆꯩꯅꯥ ꯈꯥꯡꯈ꯭ꯔꯕꯅꯤ ꯃꯌꯥꯝ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯑꯦ ꯁꯤ ꯂꯣꯏꯔꯒ ꯀꯗꯥꯏꯗ ꯆꯠꯀꯅꯤ ꯁꯤ ꯂꯣꯏꯔꯒ ꯂꯣꯏꯔꯕ꯭ꯔꯥ ꯑꯩꯈꯣꯏꯅ ꯇꯥꯏꯕꯪꯄꯥꯟꯕꯗ ꯐꯠꯇꯕ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯇ꯭ꯔꯥꯐꯤꯛꯀꯤ ꯀꯥꯔ ꯊꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯁꯤꯠ ꯕꯦꯜ ꯐꯥꯍꯧꯗ꯭ꯔꯒꯗꯤ ꯗ꯭ꯔꯥꯏꯚꯤꯡ ꯂꯥꯏꯁꯦꯟꯁ ꯄꯥꯏꯍꯧꯗ꯭ꯔꯒꯗꯤ ꯄꯨꯂꯤꯁꯅ ꯇ꯭ꯔꯥꯐꯤꯛꯅ ꯐꯥꯒꯅꯤ ꯆꯂꯥꯟ ꯄꯤꯗꯕ ꯌꯥꯔꯣꯏ ꯆꯂꯥꯟ ꯄꯤꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯖꯦꯜꯗ ꯊꯝꯒꯅꯤ ꯑꯩꯈꯣꯏꯅ ꯇ꯭ꯔꯥꯐꯤꯛꯀꯤ ꯔꯨꯜ ꯊꯨꯒꯥꯏꯕ ꯃꯇꯝꯗ ꯖꯦꯜꯗ ꯊꯝꯕ ꯇꯥꯔꯒꯗꯤ ꯆꯂꯥꯟ ꯄꯤꯕ ꯇꯥꯔꯒꯗꯤ ꯁ꯭ꯀꯨꯇꯤ ꯊꯧꯕꯗ ꯕꯥꯏꯛ ꯊꯧꯕ ꯃꯇꯝꯗ ꯍꯦꯜꯃꯦꯠ ꯎꯞꯍꯧꯗ꯭ꯔꯗꯤ ꯗ꯭ꯔꯥꯏꯚꯤꯡ ꯂꯥꯏꯁꯦꯟꯁ ꯄꯥꯏꯗ꯭ꯔꯒꯗꯤ ꯖꯦꯜꯗ ꯊꯝꯕ ꯆꯂꯥꯟ ꯇꯧꯕ ꯇꯥꯔꯒꯗꯤ ꯂꯩꯁꯦꯝꯕꯤꯌꯨ ꯃꯄꯨ ꯅꯨꯃꯤꯠ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛ ꯁꯥꯏ ꯍꯥꯏꯖꯔꯤꯕꯁꯦ ꯃꯌꯥꯝ ꯁꯦ ꯅꯨꯃꯤꯠꯁꯦ ꯏꯁꯣꯔꯅ ꯁꯦꯝꯕꯤꯕꯅꯤ ꯑꯔꯪꯕ ꯃꯉꯥꯜ ꯑꯃ ꯊꯣꯛꯁꯅꯨ ꯍꯥꯏꯕꯗ ꯅꯨꯃꯤꯠ ꯊꯣꯛꯈꯤ ꯈꯔ ꯍꯟꯊꯕ ꯃꯉꯥꯜ ꯑꯃ ꯊꯣꯛꯁꯅꯨ ꯍꯥꯏꯕꯗ ꯊꯥ ꯊꯣꯛꯂꯛꯏ ꯃꯌꯥꯝ ꯑꯩꯈꯣꯏ ꯋꯥꯈꯜ ꯈꯟꯃꯤꯟꯅꯁꯤ ꯀꯔꯤꯅꯣ ꯉꯁꯤ ꯇꯧꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯈꯟꯃꯤꯟꯅꯁꯤ ꯃꯌꯥꯝ ꯑꯩꯈꯣꯏꯗ ꯏꯁꯣꯔꯅ ꯁꯥ ꯉꯥꯗ ꯄꯤꯗꯕ ꯑꯃꯈꯛ ꯄꯤꯕꯤꯔꯛꯏ ꯃꯗꯨꯗꯤ ꯕ꯭ꯔꯦꯟ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯧꯁꯤꯡ ꯉꯥꯏꯍꯥꯛꯇꯗ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯄꯥꯏꯔꯒ ꯆꯠꯄ ꯌꯥꯕ ꯐ꯭ꯂꯥꯏꯠ ꯄꯤꯕꯤꯔꯦ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯩꯈꯣꯏꯅ ꯁꯦꯝꯕꯅꯤ ꯊꯥꯗ ꯀꯥꯕ ꯌꯥꯔꯦ ꯑꯩꯈꯣꯏ ꯊꯥꯗ ꯀꯥꯅꯕꯒꯤ ꯄꯥꯡꯒꯜ ꯂꯧꯁꯤꯡ ꯑꯩꯈꯣꯏꯅ ꯂꯩꯔꯦ ꯑꯗꯨꯕꯨ ꯂꯩꯁꯦꯝꯕꯤꯔꯛꯄ ꯃꯄꯨ ꯅꯨꯃꯤꯠ ꯀꯅꯥꯅ ꯁꯦꯝꯃꯤ ꯍꯥꯏꯕꯁꯦ ꯑꯗꯣꯝ ꯑꯃꯨꯛꯇꯪ ꯍꯥꯟꯅ ꯈꯟꯕꯤꯌꯨ ꯃꯔꯝꯗꯤ ꯇꯥꯏꯕꯪꯄꯥꯟꯕꯗ ꯙꯔꯃ ꯃꯌꯥꯝ ꯑꯃ ꯂꯩ ꯙꯔꯃ ꯄꯨꯝꯅꯃꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯙꯔꯃꯒꯤ ꯑꯣꯏꯕ ꯃꯄꯨ ꯑꯁꯤꯅ ꯂꯥꯏ ꯑꯁꯤꯅ ꯏꯁꯣꯔꯅꯤ ꯂꯩꯁꯦꯝꯕꯤꯔꯛꯄ ꯃꯄꯨꯅꯤ ꯍꯥꯏꯅꯔꯤꯕꯅꯤ ꯑꯗꯨꯒ ꯑꯃꯒꯁꯨ ꯃꯥꯟꯅꯗꯦ ꯙꯔꯃ ꯑꯃꯒꯁꯨ ꯈꯟꯅꯩ ꯅꯪꯒꯤꯗꯨꯒꯤ ꯁꯥꯗꯣ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤ ꯑꯗꯨꯒꯤ ꯁꯥꯗꯣ ꯅꯣꯏꯅ ꯆꯥꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅꯁꯨ ꯈꯟꯅꯔꯤꯕꯅꯤ ꯃꯌꯥꯝ ꯍꯥꯏꯔꯤꯕ ꯃꯇꯝꯁꯤꯗ ꯅꯨꯃꯤꯠꯁꯦ ꯀꯅꯥꯅ ꯁꯦꯝꯕꯤꯕꯅꯣ ꯄ꯭ꯔꯤꯊꯤꯕꯤ ꯍꯥꯏꯔꯤꯕ ꯄ꯭ꯔꯤꯊꯤꯕꯤꯁꯦ ꯀꯅꯥꯅ ꯁꯦꯝꯕꯤꯕꯅꯣ ꯑꯇꯤꯌꯥꯗ ꯄꯥꯏꯔꯤꯕ ꯒ꯭ꯔꯍꯁꯤꯡ ꯃꯤꯠꯅ ꯎꯗꯕꯁꯤꯡꯁꯦ ꯃꯌꯥꯝ ꯃꯈꯣꯡ ꯄꯥꯜꯂꯒ ꯂꯦꯞꯇꯨꯅ ꯂꯩꯕ ꯅꯠꯇꯦ ꯇꯥꯎꯔꯒ ꯂꯩꯕꯅꯤ ꯄꯥꯏꯔꯒ ꯂꯩꯕꯅꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤꯁꯨ ꯀꯅꯥꯅ ꯄꯥꯏꯍꯟꯕꯅꯣ ꯑꯣꯂꯥꯡ ꯊꯥ ꯂꯥꯛꯏ ꯑꯃꯨꯛ ꯏꯪꯊꯝ ꯊꯥ ꯂꯥꯛꯏ ꯀꯅꯥꯅ ꯔꯤꯇꯨꯒꯤ ꯈꯣꯡꯆꯠ ꯁꯦꯝꯕꯤꯕꯅꯣ ꯍꯥꯏꯔꯤꯕ ꯂꯩꯁꯦꯝꯕꯤ ꯃꯄꯨ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯕꯨ ꯁꯦꯝꯕꯤꯔꯛꯄ ꯃꯄꯨꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯍꯪꯕꯤꯌꯨ ꯍꯥꯏꯔꯤꯕ ꯃꯄꯨꯗꯨ ꯈꯛꯇꯅꯅꯤ ꯅꯪꯕꯨ ꯁꯔꯒꯗ ꯊꯝꯕꯤꯒꯗꯧꯕ ꯙꯔꯃ ꯄꯨꯝꯅꯃꯛꯅ ꯅꯣꯔꯣꯛ ꯍꯦꯜ ꯖꯦꯍꯟꯅꯨꯝ ꯈꯝꯅꯨꯡ ꯂꯩꯕꯥꯛ ꯍꯥꯏꯔꯤꯕꯁꯦ ꯂꯩꯇꯅ ꯂꯩ ꯍꯥꯏꯅ ꯍꯥꯏꯔꯝꯕ ꯌꯥꯔꯣꯏ ꯃꯌꯥꯝ ꯍꯥꯏꯔꯤꯕꯁꯤꯒꯤ ꯃꯔꯝꯗ ꯋꯥꯈꯜ ꯇꯧꯕꯤꯌꯨ ꯑꯁꯤꯅꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯅꯣꯔꯣꯛ ꯍꯦꯜ ꯈꯝꯅꯨꯡ ꯂꯩꯕꯥꯛ ꯖꯦꯍꯟꯅꯨꯝꯁꯦ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯥꯞꯁꯤꯅ ꯏꯁꯣꯔꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯊꯕꯛ ꯇꯧꯕꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯁꯦ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯗꯒꯤ ꯑꯆꯨꯝꯕꯗꯒꯤ ꯑꯩꯈꯣꯏꯁꯦ ꯅꯥꯊꯩꯔꯒ ꯂꯩꯔꯦ ꯃꯌꯥꯝ ꯑꯗꯨꯅ ꯅꯠꯇ꯭ꯔ ꯃꯤ ꯍꯥꯠꯅꯔꯤꯕ ꯏꯁꯣꯔ ꯊꯥꯖꯔꯒ ꯃꯤ ꯍꯥꯠꯄ ꯌꯥꯕ꯭ꯔꯥ ꯏꯁꯣꯔ ꯈꯨꯔꯝꯃꯒ ꯃꯤꯒꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯍꯟꯕ ꯌꯥꯕ꯭ꯔꯥ ꯏꯁꯣꯔ ꯍꯥꯏꯕꯁꯦ ꯅꯨꯡꯁꯤꯕꯅꯤ ꯃꯍꯥꯛꯅ ꯃꯤꯑꯣꯏꯕꯁꯦ ꯅꯨꯡꯁꯤꯅ ꯁꯦꯝꯃꯤ ꯍꯥꯏ ꯃꯌꯥꯝ ꯏꯁꯣꯔꯅ ꯁꯥ ꯉꯥ ꯎꯄꯥꯜ ꯄꯨꯝꯅꯃꯛ ꯁꯦꯝꯕꯤꯔꯕ ꯃꯇꯨꯡꯗ ꯏꯄꯥ ꯏꯁꯣꯔꯒꯤ ꯊꯃꯣꯏꯗ ꯑꯋꯥꯠꯄ ꯑꯃ ꯂꯩ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯤ ꯁꯦꯝꯈꯤꯕꯅꯤ ꯃꯍꯥꯛꯀꯤ ꯃꯤꯇꯧ ꯂꯧꯔꯒ ꯌꯦꯡꯕꯤꯌꯨ ꯃꯍꯥꯛꯅ ꯃꯤ ꯁꯦꯝꯃꯕ ꯃꯇꯨꯡꯗ ꯀꯌꯥꯇ ꯐꯖꯈ꯭ꯔꯕ ꯑꯩꯒꯤ ꯈꯨꯠꯁꯦꯝꯅꯣ ꯍꯥꯏꯔꯤꯕꯅꯤ ꯃꯍꯥꯛꯅ ꯃꯤꯑꯣꯏꯕꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯃꯔꯝ ꯑꯁꯤꯅꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯑꯐꯕ ꯋꯥꯄꯥꯎ ꯁꯟꯗꯨ ꯍꯥꯏꯗꯨꯅ ꯖꯤꯁꯨꯅ ꯍꯤꯡꯒꯠꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯁꯦꯕꯣꯛꯁꯤꯡꯗ ꯍꯥꯏ ꯑꯐꯕ ꯋꯥꯄꯥꯎ ꯁꯟꯗꯨ ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯄꯨꯝꯅꯃꯛꯇ ꯆꯠꯇꯨꯅ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯍꯥꯏꯔꯤꯕꯁꯤ ꯃꯌꯥꯝ ꯑꯐꯕ ꯋꯥꯄꯥꯎ ꯇꯥꯕ ꯐꯪꯂꯤꯕ꯭ꯔꯥ ꯑꯗꯣꯝ ꯃꯁꯤꯒꯤ ꯃꯇꯝꯁꯤꯗ ꯑꯐꯕ ꯋꯥꯄꯥꯎ ꯑꯗꯨꯝ ꯇꯥꯕ ꯐꯪꯕꯤꯔꯤꯕ꯭ꯔꯥ ꯑꯀꯤꯕꯒꯤ ꯋꯥꯄꯥꯎ ꯕꯣꯝ ꯊꯥꯗꯔꯦ ꯌꯨ ꯑꯥꯔ ꯍꯥꯔꯛꯄꯗꯒꯤ ꯃꯤ ꯁꯤꯔꯦ ꯁꯨꯅꯥꯃꯤ ꯂꯥꯛꯄꯗꯒꯤ ꯁꯤꯔꯦ ꯃꯤ ꯍꯥꯠꯇꯣꯛꯄꯤꯔꯝꯃꯦ ꯏꯁꯤꯡꯗ ꯇꯥꯔꯒ ꯂꯩꯔꯝꯃꯦ ꯇꯥꯍꯩꯗꯕ ꯋꯥꯍꯩ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯅ ꯂꯥꯏ ꯈꯨꯔꯝꯃꯤ ꯄꯨꯝꯅꯃꯛꯅ ꯏꯁꯣꯔꯗꯤ ꯈꯨꯔꯝꯃꯤ ꯑꯗꯨꯕꯨ ꯏꯁꯣꯔ ꯈꯨꯔꯝꯅ ꯂꯥꯏ ꯈꯨꯔꯝꯅ ꯑꯁꯥꯎꯕ ꯍꯦꯟꯒꯠꯂꯛꯏ ꯏꯁꯣꯔꯗꯒꯤ ꯂꯥꯛꯄ꯭ꯔꯥ ꯑꯁꯥꯎꯕ ꯅꯠꯇꯦ ꯃꯌꯥꯝ ꯑꯁꯥꯎꯕꯁꯦ ꯏꯁꯣꯔꯗꯒꯤ ꯅꯠꯇꯦ ꯕꯥꯏꯕꯜꯅ ꯀꯔꯤ ꯍꯥꯏ ꯁꯥꯎ ꯑꯗꯨꯕꯨ ꯄꯥꯞ ꯇꯧꯒꯅꯨ ꯅꯈꯣꯏꯅ ꯁꯥꯎꯔꯤꯉꯩꯗ ꯅꯨꯃꯤꯠ ꯇꯥꯍꯟꯒꯅꯨ ꯗꯤꯌꯥꯕꯣꯜꯗꯁꯨ ꯈꯨꯗꯣꯡꯆꯥꯕ ꯄꯤꯒꯅꯨ ꯍꯥꯏꯔꯤꯕ ꯗꯤꯌꯥꯕꯣꯜ ꯍꯥꯏꯕꯗꯤ ꯁꯩꯇꯥꯟ ꯑꯗꯨꯅ ꯉꯪꯂꯤꯕ ꯅꯣꯡꯁꯥ ꯑꯃꯒꯨꯝꯅ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯌꯣꯠꯁꯤꯟꯅꯕ ꯉꯥꯏꯗꯨꯅ ꯂꯩꯔꯦ ꯌꯣꯠꯁꯤꯟꯕ ꯍꯥꯏꯕꯗꯤ ꯅꯣꯔꯣꯛꯇ ꯈꯝꯅꯨꯡ ꯂꯩꯕꯥꯛꯇ ꯍꯦꯜꯗ ꯄꯨꯊꯅꯕꯒꯤꯗꯃꯛꯇ ꯉꯥꯏꯗꯨꯅ ꯂꯩ ꯑꯁꯥꯎꯕꯗꯒꯤ ꯀꯔꯤ ꯂꯥꯛꯏ ꯃꯌꯥꯝ ꯀꯣꯛꯄꯤꯕ ꯉꯝꯗꯕ ꯂꯥꯛꯏ ꯀꯣꯛꯄꯤꯕ ꯉꯝꯗꯕꯗꯒꯤ ꯀꯔꯤ ꯂꯥꯛꯑꯦ ꯂꯃꯟ ꯈꯨꯝꯕ ꯂꯥꯛꯑꯦ ꯃꯌꯥꯝ ꯃꯇꯩ ꯃꯅꯥꯎ ꯅꯨꯡꯁꯤꯅꯈ꯭ꯔꯕ ꯃꯇꯩ ꯃꯅꯥꯎꯗꯣ ꯐꯃꯨꯡ ꯑꯃꯠꯇꯗ ꯍꯤꯞꯃꯤꯟꯅꯔꯤꯕ ꯃꯇꯩ ꯃꯅꯥꯎꯗꯣ ꯁꯥꯎꯔꯛꯄꯒꯤ ꯃꯔꯝꯅ ꯈꯥꯏꯅꯕ ꯍꯥꯏꯕ ꯂꯥꯛꯏꯕꯅꯤ ꯃꯇꯩ ꯃꯅꯥꯎ ꯈꯥꯏꯅꯔꯛꯄ ꯃꯇꯝꯗ ꯃꯆꯥꯁꯤꯡꯒꯤ ꯄꯨꯟꯁꯤ ꯀꯔꯤ ꯑꯣꯏꯍꯧꯒꯅꯤ ꯑꯁꯤꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯁꯥꯎꯕ ꯍꯥꯏꯕꯁꯦ ꯐꯠꯇꯕꯗꯒꯤꯅꯤ ꯏꯁꯣꯔꯗꯤ ꯅꯨꯡꯁꯤꯕꯅꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯑꯁꯨꯝꯅ ꯎꯠꯄꯤꯔꯦ ꯃꯗꯨꯗꯤ ꯏꯁꯣꯔꯅ ꯂꯩꯁꯦꯝꯕꯤ ꯃꯄꯨꯅ ꯃꯥꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯆꯥꯅꯨꯄꯥꯕꯨ ꯄꯤꯅꯕꯤꯔꯦ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯕꯨ ꯄꯤꯅꯕꯤꯔꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯍꯤꯡꯕ ꯐꯪꯅꯕꯒꯤꯗꯃꯛꯇ ꯙꯔꯃ ꯄꯨꯝꯅꯃꯛ ꯐꯩ ꯙꯔꯃ ꯄꯨꯝꯅꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯒꯗꯕꯅꯤ ꯙꯔꯃ ꯄꯨꯝꯅꯃꯛꯄꯨ ꯅꯨꯡꯁꯤꯕꯒꯤ ꯃꯊꯧ ꯇꯥꯏ ꯔꯦꯁꯄꯦꯛ ꯇꯧꯕꯒꯤ ꯃꯊꯧ ꯇꯥꯏ ꯑꯗꯨꯕꯨ ꯉꯁꯤ ꯂꯨꯔꯤꯕꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯙꯔꯃꯒꯤ ꯋꯥꯍꯩ ꯏꯟꯕ ꯉꯝꯂꯤꯕ꯭ꯔꯥ
Karamba dharmana machin thiu hai, karamba dharmana mi hatlu hai, karamba dharmana laman khummu hai, karamba dharmana rape tau hai, karamba dharmana oktabi lanabagi thabak tau hai bra haide adubu ngasidi kari ure mayam phakraba aikoigi dharmana ne aigi iral kokpiba ngamde phakraba aigi dharma se asina aigi iral kokpiba ngamde iral kokpinabagi mapu amakhak lakpiki ishorna nungsibagi maramna thabirakpani mahaki mamingdi Jesus Christ kawi Jisu Christ kawi Isa Masih kawi mayam mahaki maming se mahaki dharma khaidokpa lakpani de nangbu kanbiba lakpani kanbikhrabani mayam mahakna nahakpu kanbikre karamna Jisu Kristana shiraga aikogi pap kokpigadobano haina khanbiramba yai Jisu Krista kanano mapa macha nupa amasung thawai asingba ahumak amatta oiba ishorni sargada sakhi piba ahum lei Jisu Kristana leiringi matamda taibang panbada leiringi matamda haibi ki mayam aibu uba mahakna aibu tharakpa ipa adubu su ure ai una nahakna ipa adubu uhanbiu hairiba karigino aiga ipaga amatani hai mayam Jisu Krista aikoina ishor haibado kanamatana udri laisembi mapu kanamata udri adu Bible na kari hai magi mathanungi masanupa ado phongdoe machanupa aduna haibiramle ai uba mahak naibu tharakpa ipabu su ure Bible na hai lambi ado achumbado hingbado aini aigi pala natana kanana su swargada thungde ipagi mafamda thungde lambi ado achumbado hingbado haiba lambi haiduna taibang panbada miyoibana thinariba ishor kadaida leige ishor fangnabagi damakta mayum makai thadoknaduna awangba chingda kaduna isingda luptuna pap kokchanabagi damakta aikoina tongan ba posak kattuna I thadaduna thinariba hariba ishor adugi phangnaba lambido adu Jisu Kristana haibirise aini haibini mayam aini achumba haibise hariba laisembi mapu mahakti achumbani mangonda minamba yaude achumbani mahakti truth achumba amakpa yaudaba hariba achumbado Jisu Kristani hai amasung hingba life punsi pibiba ngamba ashiba hingatpa ngamba lomba naidaba sargada aikoibu ingthana aikoi hakchang pan leirugadoba setnaba khainaba sing punamak unaduna leigadoba thambigadoba hariba ahingbagi punsido pibiba ngamba se ahingbagi punsido ahingbado Jisu Kristani Jisu Kristani mayam lambido achumbado hingbado aini haibiri mayam ishorna mahak Jisu thajaba matamda aikoi kari tawbagi mathau tai Jisu thajaba matamda kari su tawbagi mathau tade adomna thajabagi mathau tai Jisu lausanjaba matamda ne adomna thajabagi mathau tai karino adomna thajagadoribase Jisu nahakna aikoigi damakta pap kokpi kibagi damakta taibang panbada lakpiduna Calvary gi cross ta shibibagi damak thagachari haiduna haibiu wayenbada yauraroine khudi ashibadagi ahingbada lanthokle haibibani mayam Jisu thajaba matamda adomgi punsida tauramdaba adomgi punsida phangnadaba ingthaba phangakani haiba ingthaba se ase chak leitabana paisa leitabana adomdagi ingthaba se lauthokpa ngamlaroi mase sargadagi lakpa ingthabani haiba ingthaba se lakpa matamda adomda awat apa su leiraroi mayam maramde khoigi pana kari hai Jisu Kristana aina ne khoibu pitat patat bugumna thambiroi hai mayam haiba Jisu Krista lausanjaba matamda karisu adomna tawbagi mathau tade adom achikpa kada changbiu adomgi punsida phana yamna phattaba thabak su tawkhiba oiramsanu kokpiba ngamdaba phattaba thabak tawkhiba oisanu ngasisu adombu hinganbibagi maramdi adom amutang changjau Jisu Krista da adomgi achikpa kada changbiu thong thingjallo mi uhangano aduga haijau lonna uriba napada haijau lonna uriba napana nangonda phongna pakhum pirakani mayam ipa ishor aigi pap kokpiu ai phattaba mini ipa ai ipagi mafamda ai sargada ai heavenda ai chaningi ipa norokda khamnung lebakta jehannumda ai hellda ai chaningde ipa ishor aigi pap ki damakta Calvary gi cross ta shibi haina tajabada thagachari ipa aigi pap se aigi punsi se ipa nangonda sinajari ipa nangi thawai sing mana loine biu ngasidagi ipa ishor nahak aigi kanbiu mapuni haiduna adom haibiu yengbiu adom gi punsida khanghaudana kari angakpa kari laki haibido adom yengbiu oithoktaba thabak oithorakani nungsiba ngamamdaba nungsibana thalakani mayam ingthabana thalakani kokpiba haibase Jisu Krista thajaba macha nauna po'u haibase nauna pokpagi khudam karino nauna poklakpa matamda adomda kokpibana thalakani laman khumge haina khallaroi ashaubagi damakta ashauba hallaroi Jisu Krista gi wahi ilani mayam Jisu Krista na adom bunungsi
ꯑꯗꯣꯝꯕꯨ ꯅꯨꯡꯁꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯥꯏꯕꯁꯦ ꯃꯌꯥꯝ ꯈꯟꯕꯤꯌꯨ ꯏꯁꯣꯔꯅ ꯑꯗꯣꯝꯕꯨ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ ꯃꯌꯥꯝ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯑꯗꯨꯒ ꯃꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯪꯂꯦꯟꯁꯦ ꯌꯥꯝ ꯐꯖꯅ ꯃꯌꯥꯝꯁꯦ ꯁꯥꯕ ꯍꯧꯔꯦ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝꯁꯦ ꯉꯥꯏꯍꯥꯛꯇꯪ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯩꯖꯕ ꯐꯣꯡꯗꯣꯛꯆꯕꯅꯤ mẹ xí bê xe hấp vào đấy xí cái xe mẹ khôi cái sa de ingi mẹ xe tin xin nó sa đấy ngay co xin nó ngã khơi này bako mẹ comment khơi lạc pirame pathok sir ke khôi cái party mom gi chen su comment tàu pirame hello inau hai na hai bire ite ꯈꯥꯗ ꯑꯩꯈꯣꯏꯒꯤ ꯏꯆꯦꯅ ꯍꯥꯏꯕꯤꯔꯛꯄꯁꯦ ꯀꯗꯥꯏꯗꯅꯣ ꯍꯥꯏ ꯏꯆꯦ ꯑꯁꯦ ꯑꯩꯒꯤ ꯗꯨꯀꯥꯟ ꯃꯅꯥꯛꯇ ꯏꯄꯥꯒꯤ ꯁꯪꯂꯦꯟ ꯑꯃ ꯁꯥꯖꯕꯅꯤ ꯏꯆꯦ ꯑꯁꯤꯗ ꯌꯥꯝ ꯁꯥꯕꯒꯤ ꯃꯔꯝꯅꯀꯣ ꯂꯩꯕ ꯉꯝꯗꯕ ꯑꯗꯨꯅ ꯃꯅꯨꯡꯁꯤꯒ AC ꯕꯣꯔꯗꯁꯦ ꯍꯥꯞꯀꯦ ꯑꯗꯨꯅ ꯍꯥꯞꯄꯤ ꯉꯁꯤ ꯊꯃꯣꯏꯗ ꯐꯥꯎꯖꯔꯛꯄꯗꯒꯤ ꯑꯗꯨꯝ ꯂꯥꯏꯐꯁꯦ ꯊꯥꯖꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯔꯤꯕ ꯇꯥꯏꯕꯪꯄꯥꯟꯕꯗ ꯑꯣꯏꯅꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯃꯌꯥꯝꯁꯦ ꯎꯕꯗꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯛꯄꯅꯤ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯁꯦ ꯑꯗꯨꯅ ꯐꯣꯡꯗꯣꯛꯆꯕꯅꯤ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜ ꯑꯃꯅ ꯑꯩꯒꯤ ꯐꯣꯟ ꯅꯝꯕꯔ ꯄꯤꯕꯤꯔꯛꯎ ꯍꯥꯏꯗꯨꯅ ꯑꯩ ꯍꯥꯏꯖꯣꯛꯆꯔꯛꯀꯦ ꯑꯝꯇꯪ ꯏꯁꯟꯕꯤꯌꯨꯀꯣ ꯑꯩꯒꯤ ꯅꯝꯕꯔꯁꯦ 8471929423 8471929423 ꯁꯤ ꯑꯩꯒꯤ ꯋꯥꯠꯁꯑꯞ ꯅꯝꯕꯔꯅꯤ ꯋꯥꯠꯁꯑꯞꯇ ꯍꯥꯟꯅ ꯀꯟꯇꯦꯛ ꯇꯧꯕꯤꯔꯛꯎ ꯑꯣꯖꯥꯁꯤꯡ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯏꯆꯦ ꯏꯆꯜꯁꯤꯡ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯃꯄꯥꯟꯗ ꯌꯥꯝ ꯁꯥꯕꯀꯣ ꯁꯥꯕꯅꯤ ꯑꯗꯨꯅ ꯁꯤ ꯄꯥꯟꯈ꯭ꯔꯒꯗꯤ ꯈꯔ ꯏꯪꯉꯅꯤ ꯑꯗꯨꯒ ꯍꯟꯗꯛ ꯂꯥꯛꯏꯕ ꯃꯌꯥꯝ ꯀꯩꯅꯣꯁꯤꯗ ꯃꯊꯪꯒꯤ ꯅꯣꯡꯃꯥꯏꯖꯤꯡ ꯗꯦꯠ 6ꯇ ꯑꯩꯈꯣꯏ ꯈꯨꯟꯁꯤꯗꯒꯤ ꯍꯥꯟꯅ ꯃꯃꯥꯡꯉꯩꯗꯒꯤ ꯕꯞꯇꯥꯏꯖ ꯇꯧꯔꯝꯕ ꯐꯦꯃꯤꯂꯤ ꯑꯃ ꯑꯗꯣ ꯏꯁꯣꯔ ꯊꯥꯗꯣꯛꯑꯒ ꯂꯩꯔꯝꯃꯦ ꯑꯗꯣ ꯃꯣꯏꯒꯤ ꯌꯨꯝꯗ ꯃꯇꯦꯡ ꯄꯥꯡꯖꯕꯗꯒꯤ ꯑꯩꯈꯣꯏ ꯏꯁꯣꯔ ꯂꯧꯁꯤꯟꯖꯔꯒꯦ ꯍꯥꯏꯗꯨꯅ ꯕꯞꯇꯥꯏꯖ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯑꯗꯨꯅ ꯃꯊꯪꯒꯤ ꯇꯥꯡ 6ꯀꯤ ꯀꯩꯅꯣꯗ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯃꯈꯣꯏ ꯕꯥꯞꯇꯤꯖꯝ ꯂꯧꯒꯗꯧꯕꯅꯤ ꯃꯌꯥꯝ ꯁꯤꯗ ꯑꯩꯈꯣꯏ ꯁꯨꯅꯥꯏ ꯇꯨꯔꯦꯜꯁꯤꯒ ꯑꯣꯏꯅ ꯂꯧꯖꯔꯒꯅꯤ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯁꯣꯔꯅ ꯌꯦꯡꯕꯤꯔꯤꯕ ꯑꯗꯣꯝꯒꯤ ꯑꯋꯥ ꯑꯅꯥ ꯀꯣꯛꯆꯕ ꯑꯣꯏꯁꯅꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯇꯧꯔꯤꯕ ꯂꯥꯟ ꯏꯔꯥꯡ ꯑꯁꯦ ꯌꯥꯝꯅ ꯐꯔꯛꯄ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯕ ꯂꯝꯗꯝ ꯍꯥꯏꯕꯗꯣ ꯏꯁꯣꯔꯅ ꯑꯣꯏꯍꯟꯕꯤꯕ ꯑꯣꯏꯁꯅꯨ ꯃꯌꯥꯝ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯀꯃꯦꯟ ꯇꯧꯕꯤꯔꯛꯈ꯭ꯔꯕ ꯄꯨꯝꯅꯃꯛꯄꯨ ꯌꯥꯝ ꯊꯥꯒꯠꯆꯩ ꯑꯁꯤꯗ ꯀꯃꯦꯟ ꯑꯃ ꯊꯣꯉꯝ ꯈ꯭ꯔꯤꯁꯇꯤꯅꯥ ꯏꯕꯨꯡ ꯑꯔꯣꯏꯕ ꯃꯇꯝ ꯍꯥꯏꯕꯗꯣ ꯌꯧꯁꯤꯜꯂꯛꯂꯝꯂꯦ ꯄꯨꯛꯅꯤꯡ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯈꯨꯗꯤꯡ ꯂꯥꯟꯄꯥꯎ ꯉꯥꯛꯇ ꯆꯨꯝꯃꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯂꯥꯟꯒꯤ ꯄꯥꯎꯅꯤꯡꯈꯣꯜ ꯂꯥꯟ ꯇꯧꯕ ꯑꯗꯨꯒ World War III ꯑꯣꯏꯔꯛꯄ ꯌꯥꯕꯒꯤ ꯃꯑꯣꯡꯗ ꯂꯩꯈ꯭ꯔꯦ World War III ꯑꯣꯏꯔꯒꯗꯤ ꯃꯌꯥꯝ ꯍꯤꯡꯕ ꯀꯅꯥꯁꯨ ꯍꯤꯡꯕ ꯉꯝꯗꯧ ꯃꯥꯟꯗꯦꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯆꯨꯝꯕꯗꯣ ꯊꯤꯃꯤꯟꯅꯁꯤ ꯀꯟꯕꯤꯒꯗꯕ ꯑꯗꯨꯒ ꯃꯌꯥꯝ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯑꯃ ꯍꯥꯏꯕꯤ ꯃꯌꯥꯝ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯅꯨꯃꯤꯠ 4ꯅꯤ ꯁꯤꯔꯕ ꯂꯥꯖꯔꯁꯁꯦ ꯃꯅꯥꯛꯇ ꯆꯪꯉꯦ ꯂꯥꯖꯔꯁꯁꯦ ꯁꯤꯔꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯁꯦ ꯃꯣꯡꯐꯝꯗ ꯐꯨꯝꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤꯕ ꯂꯥꯖꯔꯁꯁꯦ ꯃꯈꯣꯏꯒꯤ ꯃꯇꯝꯗꯨꯒꯤ ꯑꯣꯏꯅ ꯃꯈꯣꯏ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯁꯨꯔꯨꯡꯒꯨꯝꯕꯗ ꯃꯈꯣꯏ ꯐꯨꯝꯕꯁꯦ ꯂꯩꯕꯥꯛꯀꯤ ꯃꯅꯨꯡꯗ ꯇꯧꯔꯒ ꯅꯠꯇꯕꯗ ꯑꯩꯈꯣꯏꯒꯤ ꯆꯤꯡꯒꯨꯝꯅ ꯃꯈꯣꯏ ꯁꯨꯔꯨꯡꯗ ꯐꯨꯝꯃꯤ ꯑꯗꯨꯒ ꯆꯤꯡꯒꯨꯝꯅ ꯇꯧꯕ ꯃꯅꯨꯡꯗ ꯃꯈꯣꯏꯒꯤ ꯇꯧꯔꯒ ꯃꯈꯣꯏꯁꯦ ꯐꯨꯝꯃꯒ ꯃꯥꯒꯤ ꯂꯥꯖꯔꯁꯀꯤ ꯃꯣꯡꯐꯝꯒꯤ ꯃꯃꯥꯡꯁꯤꯒ ꯆꯦꯛꯅ ꯇꯧꯔꯒ ꯊꯤꯡꯖꯤꯟꯕꯅꯦꯕ ꯑꯗꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯅꯨꯃꯤꯠ 4ꯅꯤ ꯁꯨꯅ ꯐꯨꯝꯃꯛꯄ ꯃꯤ ꯍꯥꯏꯕꯁꯦ ꯃꯌꯥꯝ ꯃꯥꯁꯦ ꯃꯅꯝ ꯅꯝꯊꯤꯔꯕ ꯑꯗꯨꯒꯗꯤ ꯍꯤꯡꯒꯠꯀꯅꯤ ꯍꯥꯏꯕꯁꯤꯗꯤ ꯀꯅꯥꯅꯁꯨ ꯈꯜꯂꯔꯣꯏꯀꯣ ꯑꯗꯨꯕꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯥꯏꯔꯤꯕ ꯂꯥꯖꯔꯁꯇꯣ ꯂꯥꯖꯔꯁ ꯊꯣꯛꯂꯛꯎ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛ ꯍꯤꯡꯒꯠꯂꯒ ꯊꯣꯛꯂꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯃꯣꯡꯐꯝꯗ ꯐꯨꯝꯕ ꯃꯇꯝꯗ ꯁꯤꯖꯤꯟꯅꯕ ꯐꯤ ꯑꯉꯧꯕꯒꯤ ꯐꯤꯗꯨꯅ ꯌꯦꯠꯂꯒ ꯃꯍꯥꯛꯁꯦ ꯊꯣꯛꯂꯛꯄꯅꯤ ꯑꯗꯨꯒ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯥꯒꯤ ꯃꯆꯦꯗ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯍꯤꯡꯒꯠꯄ ꯑꯃꯁꯨꯡ ꯍꯤꯡꯕ ꯑꯗꯨꯅꯤ ꯑꯩꯗꯤ ꯍꯤꯡꯒꯠꯄ ꯑꯃꯁꯨꯡ ꯍꯤꯡꯕ ꯑꯗꯨꯅꯤ ꯑꯩꯕꯨ ꯊꯥꯖꯔꯤꯕ ꯃꯍꯥꯛ ꯑꯗꯣ ꯁꯤꯔꯕꯁꯨ ꯍꯤꯡꯒꯅꯤ ꯃꯌꯥꯝ
आसासे येंबियुको आसादनि मियोबने हिंगनरिबसे सिरबसु हिंगनी हाइब तारगदि सिरब फावबद अखोगी आसा लेरिबा अदुगा आइबु थाजदुना हिंगलिबा खुदिंगना कैदौंगैदसु सिररोय नाहकना मसे थाजबरा हाय मैम प्रेज द लॉर्ड ngangjariba ise Christian haibase yam yadaba pastor phuramani mayam matam punsigi haukiba matam do khalluba matam da akiba fawi mayam adubu nungsibagi mapuda aina lanba oiramme aina ma pastor do phuraga pastor nagi damakta mamittagi mapi taraga kapi pa ishwar mahakpu kanbiu aigi hakchang da chaina phaurakre jisu hatokpiganu jisu hatokpiganu haiduna ai haijabani mayam adu ipa ishwarna hatokpibagi mahutta aibu nungsina konsinbirame kanagumba misak ama sijinaduna churchta bongai gaugi sorry namrup ki churchta jisu hatokpiganu hairingaida khangnadaba nupa amada ipana phone tawhallaga ipa jisu kristana jisuna nangbu yam nungsi nangna pap kokpiu haibado jisu kristagi aningba nate nangi pap kokpikhrabani kalvari gi cross ta mahakna khangkibadu ningsingu haina haibirakpadagi mayam o khongduna kapkhibani ipa haiduna mayam matamdudagi aigi punsina hangjaramba wahang punamaki paukhum phangjare ishwar haibase leibra leitabra hoi mahak lei mahak se ekhoiga loinei hariba ishwar se maramdi mahak na ekhoibu nungsi ekhoina mahak pu thajaba matamda ekhoigi nungda mahak leige hai mayam ekhoigi nungda mahak leige asigi church si khakta da ishwar lei haibana te ishwar mafam punamakta lei church haibase ekhoi thajaba ekhoi mayam punphamni पुल्लगा थागत फमनी मरमदी ईश्वरना हाय मी अनी नत्रगा हुम पुनम मफमदा आई लई हाइबदो मयाम थाजरबो इचिल नाव इचे इचिल सिंग पुंदुना नुंगसीना अखोय थागत नबगी दमक्तनी अखोयगी ईश्वरना यीशु ख्रिस्टना अखोयना मीगिनी हाइरिंगै मतमदा खंगदना अखोयना मीगिनी हाइरमी अदुबु लोइना इरगा लेरमख्रे मयाम चर्च काव हाइबसे ईश्वरना हाइबिरमबनी चर्च काव हाइबसे नखोय पुल्लु हाइबनी मयाम से ईश्वरना हाइबिबनी अखोयना सेमबा नते अखोय चर्च कासी हाइना क्रिश्चियन सिंगना हाइनबा नते बाइबलना इरमी चाही लिसिंग कयागी ममांगदगी इरगा लेरमख्रे अखोय सप्ताह अमदा वीक अमदा नोमखक अखोय पुल्लु हाइबसे से बाइबलना इरमख्रे बाइबलगी याथंग ngakpani मयाम ईश्वरना नुंगसिबनी थागचरी इचिल नाव इचे इचिल सिंग नुंसा से याम साबगी मरमना मयाम कमेंट सिंग सिसु फजना पाबसे थोकचदरे स्पेक्स उपसलगा याबरा यंगजेगे मयाम अखोयगी मथंगी कमेंट अमतंग पाथोकसरके ईश्वरगी वाहई सिंगसे थुंगबा ओइरगे हौजिक से मियोइबसे नुंगसिबा यामना हंथरख्रे ओजा हाइदुना हाइबी याम चुमे इचे कमला इचे हाइगदोब्रा इमा हाइजगदोब्रा इनजाम चुमी नुंगसिबसे लेरक्त्रे मयाम नुंगसिबा हंथरबनी ईश्वरगी वाहईदो नुंगसिबा हंथरकनी हाइबदो हंथरबनी मयाम पैसा खरगी दमक्ते मी अमा हातोकबिरगा मागी मखुत्तगी पैसादो पुरगा लाकपा हाइरिबा मीदो मा नानी मागी मचा मसु कमाई लेहौनी मागी नुपी लेरमगनी हाइबगी वखल खनबिरोय ngayaki nungainabagi damakta मैम असिगी उनरक्लिबा से यंगबिउ असिगी मतमसिदा अखोय यामना पुकनिंगसे फादजबगी मथौ तारे मैम अखोय वखल खनबगी मथौ तारे अखोय खनमिनसी मैम मरमदि ईश्वरना पुनमक पुनमसी अइना हाइजरिबसे मैम धर्म होंदु हाइजब नते अइना हाइजरिबसे यीशु ख्रिस्ट हाइबा मपु अमखक लेबनी मैम हाइरिबा मपुसे अइना खक्ता हाइबा नते हाइरिबा मपुसे अईगुमलबा कया कया क्रिश्चियन यारमदबा कया कया से यीशु ख्रिस्टना लोइना बिरकपा मतमदा इपा इपा हाइजरकपा ngakतनी हाइरिबा यीशु ख्रिस्ट से पृथ्वी सिदा नंबर 1 ओइरिबनी मिसिंग यामबदा नंबर 1 ओइबगी मरमदी ईश्वरगी वाहैदी कक्थतपा ngamde ईश्वरगी वाहैदी फत्तबना थुगाइबा ngamde मैम यीशु ख्रिस्टना तैबंग पानबदा लाकपीरगा महाकना महाकी थौगल हौद्रिंगैगी मतमदा हाइरिबा फत्तबा दियाबोलना निमित निफुनी यीशु ख्रिस्टबु लमजावदा चिंगी मरुदा हाइरिबा दियाबोल महाकसु ईश्वरगी वाहै से खंगी मैम हाइरिबा दियाबोलना यीशु ख्रिस्टदा ईश्वरगी वाहै सिजिनरगा हाइरकपनी ईश्वरगी वाहै सिजिनरगा नंग मथक्तगी चोंथजौ मरमदि मसी इदुना लई शास्त्रदा मसी इदुना लई महाकना महाकी दूतसिंग थाबिरक्तुना नंगबु पमखटपिगनी मरमदि नंगी नखोंग नखुत सुगाइगनी है अदुगा यीशु ख्रिस्टना करी हाइकी मैम यीशु ख्रिस्टना अमुक ईश्वरगी वाहैदगी होली बाइबलदगी ईश्वरगी वाहैना करी हाय मसी इदुना लई नहाकना नहाकी ईश्वर यहोवाबु चांग येंगलोइदौबनी मैम चटख्रो शैतान हाइकी ईश्वरगी वाहै अदुकी मतिक पांगल कनमनी मैम
ꯈꯪꯉꯝꯗꯦ ꯃꯌꯥꯝ ꯈꯪꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯋꯥꯍꯪ ꯃꯌꯥꯝ ꯑꯃ ꯍꯪꯉꯝꯃꯤ ꯀꯔꯝꯕꯅꯣ ꯏꯁꯣꯔ ꯀꯅꯥꯅꯣ ꯏꯁꯣꯔ ꯙꯔꯃ ꯂꯣꯏꯅ ꯐꯩ ꯙꯔꯃ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯥꯟ ꯇꯧꯅꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯙꯔꯃ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯤ ꯐꯨꯅꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯏꯁꯣꯔ ꯅꯤꯡꯖꯕ ꯍꯥꯏꯕꯗꯨꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯒꯗꯧꯕꯅꯤ ꯏꯁꯣꯔ ꯅꯤꯡꯖꯕ ꯍꯥꯏꯕꯗꯨꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯀꯗꯧꯕꯅꯤ ꯑꯗꯨꯕꯨ ꯈꯠꯅꯕ ꯆꯩꯅꯕ ꯐꯨꯅꯕ ꯑꯩꯒꯤꯅꯤ ꯃꯥꯒꯤꯅꯤ ꯍꯥꯏꯅ ꯇꯧꯅꯔꯛꯄ ꯑꯗꯨꯕꯨ ꯃꯐꯝ ꯑꯃꯗꯅ ꯅꯤꯡꯉꯤꯕ ꯃꯄꯨ ꯑꯗꯣ ꯃꯐꯝ ꯑꯃꯗꯗꯤ ꯃꯥꯅ ꯃꯄꯨꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯑꯇꯣꯞꯄ ꯑꯃꯗ ꯑꯃꯨꯛ ꯆꯠꯄ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨꯗ ꯅꯤꯡꯉꯝꯕ ꯃꯄꯨꯗꯣ ꯃꯐꯝꯗꯨꯒ ꯑꯃꯨꯛ ꯅꯤꯡꯗꯦ ꯇꯣꯉꯥꯟꯕ ꯑꯃꯃꯨꯛ ꯑꯣꯏꯔꯝꯃꯦ ꯑꯗꯨꯏꯗꯤ ꯀꯔꯝꯕꯅꯣ ꯍꯥꯏꯕꯒꯤ ꯋꯥꯍꯪꯁꯦ ꯑꯩꯈꯣꯏ ꯍꯪꯖꯕꯒꯤ ꯃꯊꯧ ꯇꯥꯏ ꯃꯔꯝꯗꯤ ꯅꯨꯃꯤꯠ ꯑꯃꯈꯛꯇꯅꯤ ꯊꯥ ꯑꯃꯈꯛꯇꯅꯤ ꯄ꯭ꯔꯤꯊꯤꯕꯤꯁꯨ ꯑꯃꯈꯛꯇꯅꯤ ꯍꯪꯉꯨ ꯑꯗꯨꯒ ꯐꯪꯒꯅꯤ ꯃꯌꯥꯝ ꯊꯤꯌꯨ ꯑꯗꯨꯒ ꯐꯪꯖꯒꯅꯤ ꯊꯣꯡ ꯊꯤꯟꯖꯧ ꯅꯪꯉꯣꯟꯗ ꯍꯥꯡꯗꯣꯛꯄꯤꯒꯅꯤ ꯃꯔꯝꯗꯤ ꯅꯤꯖꯕ ꯃꯍꯥꯛꯅ ꯐꯪꯉꯤ ꯊꯤꯖꯕ ꯃꯍꯥꯛꯅ ꯐꯪꯉꯤ ꯑꯃꯁꯨꯡ ꯊꯣꯡ ꯊꯤꯟꯖꯕ ꯃꯉꯣꯟꯗ ꯍꯥꯡꯗꯣꯛꯄꯤꯒꯅꯤ ꯍꯥꯏꯕꯅꯤ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯃꯌꯥꯝ ꯑꯩ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯀꯃꯦꯟ ꯇꯧꯕꯤꯔꯛꯈ꯭ꯔꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯗꯣꯝꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕ ꯀꯥꯎꯕꯤꯒꯅꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯍꯥꯏꯔꯤꯕ ꯃꯄꯨꯁꯦ ꯑꯃꯨꯛꯇꯪ ꯑꯗꯣꯝꯅ ꯍꯪꯕꯤꯌꯨ ꯊꯤꯕꯤꯌꯨ ꯃꯌꯥꯝ ꯍꯣꯂꯤ ꯕꯥꯏꯕꯜ ꯑꯃꯨꯛꯇꯪ ꯄꯥꯕꯤꯌꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯒꯅꯤ ꯅꯪꯉꯣꯟꯗꯒꯤ ꯑꯗꯨ ꯄꯤꯌꯨ ꯁꯨꯡꯉꯥꯏ ꯍꯥꯏꯗꯦ ꯅꯪꯒꯤꯗꯃꯛꯇ ꯂꯣꯏꯈ꯭ꯔꯦ ꯅꯪꯕꯨ ꯅꯨꯡꯁꯤꯈ꯭ꯔꯦ ꯍꯥꯏꯕꯅꯤ ꯃꯌꯥꯝ ꯑꯩꯅ ꯎꯍꯟꯖꯔꯤꯕ ꯏꯄꯥ ꯏꯁꯣꯔꯒꯤ ꯀꯜꯚꯔꯤꯒꯤ ꯀ꯭ꯔꯣꯁꯇ ꯈꯥꯡꯈꯤꯕ ꯏꯄꯥꯒꯤ ꯀ꯭ꯔꯣꯁꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯟꯖꯕꯅꯤ ꯍꯥꯏꯔꯤꯕ ꯀ꯭ꯔꯣꯁꯁꯦ ꯏꯄꯥꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯈꯤꯕꯒꯤ ꯈꯨꯗꯝ ꯑꯗꯨꯅꯤ ꯌꯦꯡꯕꯤꯌꯨꯁꯦ ꯌꯦꯡꯕꯤꯔꯤꯕ ꯑꯗꯣꯝꯒꯤ ꯑꯋꯥ ꯑꯅꯥ ꯀꯣꯛꯆꯕ ꯑꯣꯏꯁꯅꯨ ꯏꯄꯥ ꯏꯁꯣꯔꯅ ꯌꯦꯍꯣꯕꯥ ꯏꯄꯥ ꯑꯕ꯭ꯔꯥꯍꯝꯒꯤ ꯑꯩꯖꯥꯛꯀꯤ ꯌꯥꯀꯨꯕꯀꯤ ꯏꯖ꯭ꯔꯥꯑꯦꯜꯒꯤ ꯏꯁꯣꯔ ꯃꯤꯑꯣꯏꯕꯕꯨ ꯁꯦꯝꯕꯤꯔꯛꯄ ꯃꯤꯑꯣꯏꯕ ꯄꯨꯝꯅꯃꯛꯄꯨ ꯁꯦꯝꯕꯤꯔꯛꯄ ꯏꯄꯥ ꯏꯁꯣꯔꯒꯤ ꯃꯆꯥꯅꯨꯄꯥ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯊꯧꯖꯥꯜꯗꯒꯤ ꯃꯥꯒꯤ ꯍꯛꯆꯥꯡꯗ ꯇꯥꯈꯤꯕ ꯆꯩꯊꯦꯡꯅ ꯆꯩꯅꯥꯅ ꯃꯥꯒꯤ ꯍꯛꯆꯥꯡꯗꯒꯤ ꯇꯥꯔꯛꯄ ꯏꯅ ꯌꯦꯡꯕꯤꯔꯤꯕ ꯑꯗꯣꯝꯒꯤ ꯑꯋꯥ ꯑꯅꯥ ꯐꯠꯇꯕꯒꯤ ꯄꯥꯡꯒꯜ ꯍꯩꯀꯥꯞ ꯖꯩꯀꯥꯞꯀꯤ ꯄꯥꯡꯒꯜ ꯑꯗꯣꯝꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯕ ꯉꯝꯗꯕꯒꯤ ꯄꯥꯡꯒꯜ ꯂꯩꯔꯝꯃꯒꯁꯨ ꯐꯠꯇꯕꯒꯤ ꯄꯥꯡꯒꯜ ꯄꯨꯝꯅꯃꯛ ꯂꯧꯊꯣꯛꯄꯤꯕ ꯑꯣꯏꯁꯅꯨ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯡꯅ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯑꯦꯃꯦꯟ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯏꯄꯥꯒꯤ ꯁꯪꯂꯦꯟꯁꯤꯗ ꯃꯊꯛꯇ AC ꯕꯣꯔꯗ ꯍꯥꯞꯄꯁꯦ ꯈꯔꯗꯪ ꯌꯦꯡꯍꯟꯖꯔꯛꯄꯅꯤ ꯏꯄꯥꯒꯤ ꯊꯧꯒꯜ ꯍꯦꯟꯅ ꯇꯧꯃꯤꯟꯅꯁꯤ ꯊꯥꯖꯕ ꯑꯃꯅ ꯑꯃꯒꯤꯗꯃꯛꯇ ꯍꯥꯏꯖꯃꯤꯟꯅꯁꯤ ꯑꯃꯁꯨꯡ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡꯗ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯁꯤ ꯕꯥꯏꯕꯜꯅ ꯍꯥꯏ ꯑꯩꯈꯣꯏꯅ ꯆꯤꯟ ꯈꯛꯇꯅ ꯅꯨꯡꯁꯤꯒꯅꯨ ꯑꯗꯨꯕꯨ ꯊꯕꯛ ꯌꯥꯎꯔꯒ ꯅꯨꯡꯁꯤꯌꯨ ꯍꯥꯏ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯏꯁꯣꯔꯅ ꯄꯨꯝꯅꯃꯛꯄꯨ ꯂꯣꯏꯅꯕꯤꯕ ꯑꯣꯏꯔꯁꯅꯨ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯈꯨꯖꯥꯜ ꯑꯗꯣꯝꯅ ꯃꯇꯝ ꯆꯨꯞꯄꯗ ꯂꯣꯏꯅꯕꯤꯁꯅꯨ ꯑꯦꯃꯦꯟ